ꯂꯪꯐꯩ ꯆꯠꯄꯁꯤꯡ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯛꯀꯥꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯛꯀꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯅ ꯃꯐꯝ ꯑꯗꯨ ꯃꯔ ꯑꯜ ꯖꯣꯍꯔ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯇꯤꯃꯥꯒꯤ ꯚꯦꯂꯤ ꯍꯥꯏꯕꯗꯤ ꯇꯝꯄꯥꯛ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯃꯤꯔ ꯑꯜ ꯖꯍꯔꯗ ꯃꯈꯣꯏꯅ ꯌꯧꯔꯛꯄꯗ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯛꯏ, ꯎꯠ ꯑꯗꯨ ꯈꯔ ꯌꯥꯡꯍꯜꯂꯨ, ꯊꯨꯅ ꯌꯥꯡꯅ ꯈꯗꯤꯖꯥꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯇꯧ, ꯃꯉꯣꯟꯗ ꯂꯪꯐꯩ ꯆꯠꯂꯨꯕ ꯑꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯇꯝꯂꯨꯆꯧ꯫ ꯃꯍꯥꯛꯅ ꯎꯠꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯡꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯍꯥꯏꯊꯔꯛꯄꯗ ꯃꯛꯀꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯗꯤꯖꯥ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯌꯨꯝꯊꯛꯀꯤ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯏꯪ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯠ ꯇꯣꯡꯕ ꯃꯤ ꯑꯃ ꯑꯗꯨꯒ ꯎꯠ ꯑꯗꯨ ꯂꯩꯉꯣꯏ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯠꯀ ꯆꯥꯡꯌꯦꯡ ꯇꯧꯅꯔꯝꯃꯤ꯫ ꯈꯗꯤꯖꯥꯅ ꯎꯠ ꯇꯣꯡꯂꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯈꯔ ꯅꯛꯁꯤꯜꯂꯛꯂꯝꯃꯤ, ꯈꯔ ꯑꯃꯨꯛꯀ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅꯤ꯫ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯡ ꯌꯧꯁꯤꯜꯂꯛꯄꯗ ꯈꯗꯤꯖꯥ ꯃꯥꯡꯖꯧꯅꯅ ꯃꯍꯥꯛꯄꯨ ꯑꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯛꯂꯝꯃꯤ꯫ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯃꯉꯣꯟꯗꯒꯤ ꯂꯪꯐꯩ ꯆꯠꯂꯨꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯌꯣꯟꯈꯤꯕ ꯂꯩꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯀꯔꯤ ꯌꯣꯜꯂꯛꯈꯤ, ꯀꯔꯤ ꯂꯩꯔꯛꯈꯤ, ꯀꯌꯥ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯂꯛꯈꯤ꯫ ꯈꯗꯤꯖꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯃꯁꯨꯡ ꯊꯃꯣꯏ ꯄꯥꯝꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯊꯃꯣꯏꯅꯨꯡꯗ ꯐꯩ ꯐꯩ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏ ꯄꯥꯎꯁꯤꯡ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯆꯔꯥꯡꯅꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕ ꯆꯠꯄ ꯑꯃꯁꯨꯡ ꯊꯧꯖꯥꯜ ꯍꯩꯕ, ꯆꯥꯟꯕꯤ ꯍꯩꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯔꯀꯠ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯑꯃꯨꯛ ꯐꯥꯎꯕ ꯕꯔꯀꯠ ꯑꯣꯏꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯗꯤꯖꯥꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯤꯁ꯭ꯔꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯇꯥꯡꯗ ꯇꯥꯕꯗ ꯈꯗꯤꯖꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯒꯤ ꯊꯥꯛ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯈ꯭ꯔꯦ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯀꯔꯝ ꯇꯧꯅ ꯂꯩꯕ ꯌꯣꯟꯕ ꯇꯧꯈꯤ, ꯃꯥꯒꯤ ꯑꯆꯨꯝꯕ ꯆꯠꯄ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯎꯈꯤ, ꯑꯗꯨꯒ ꯎꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯈꯤ, ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯈꯤ, ꯑꯗꯨꯒ ꯂꯝꯕꯣꯏꯕ ꯅꯁꯇꯔꯒꯤ ꯋꯥꯔꯤꯁꯨ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏ ꯄꯥꯎ ꯄꯤꯔꯛꯈꯤꯕ ꯑꯗꯨꯁꯨ ꯇꯝꯂꯝꯃꯤ꯫ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯝꯃꯤ, ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ, ꯃꯁꯤꯗ ꯑꯩ ꯉꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯎꯠ ꯑꯅꯤ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯃꯟꯕꯗꯒꯤ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯃꯅꯤꯡ ꯇꯥꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯅ ꯍꯦꯟꯒꯠꯈ꯭ꯔꯕꯗꯤ ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯒ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯎꯠ ꯑꯅꯤꯃꯛꯀꯤ ꯃꯈꯣꯡꯗ ꯃꯈꯨꯠꯅ ꯅꯥꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯇꯣꯟꯗꯒꯤ ꯊꯤꯟꯗꯣꯔꯛꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯂꯦꯡꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯗꯤꯖꯥ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯥꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯃꯤꯇꯥꯅꯤ꯫ ꯈꯗꯤꯖꯥꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯉꯥꯡꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯎꯅꯕꯗ ꯃꯍꯥꯛꯀꯤ ꯊꯥꯒꯠ ꯋꯥ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯥꯃꯤꯟ, ꯑꯆꯨꯝꯕ ꯆꯠꯄ ꯑꯃꯁꯨꯡ
ꯑꯇꯣꯞꯄꯒꯤ ꯑꯐꯕꯇ ꯈꯟꯕ ꯆꯍꯤ ꯏꯟꯈꯛ ꯂꯩꯕ ꯄꯥꯈꯪ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯕꯒꯤ ꯅꯤꯡꯖꯔꯝꯃꯤ ꯈꯗꯤꯖꯥ ꯍꯧꯖꯤꯛ ꯄꯨꯛꯅꯤꯡ ꯂꯩꯇꯥꯔꯝꯗꯦ ꯅꯤꯡꯖꯔꯛꯏ ꯑꯃꯁꯨꯡ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯈꯤꯔꯝꯃꯤ ꯃꯁꯤ ꯑꯗꯨꯒꯨꯝꯕ ꯈꯗꯤꯖꯥ ꯑꯗꯨꯅꯤ ꯇꯁꯦꯡꯅꯃꯛ ꯑꯗꯨꯝꯕ ꯈꯗꯤꯖꯥ ꯑꯗꯨꯅꯤ ꯀꯨꯔꯦꯁꯀꯤ ꯄꯩꯁꯥ ꯄꯥꯏꯔꯕ ꯀꯌꯥꯅ ꯅꯤꯀꯥꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯟꯊꯣꯛꯈꯤ ꯇꯁꯦꯡꯅꯃꯛ ꯏꯟꯊꯣꯛꯈꯤ ꯑꯃꯁꯨꯡ ꯇꯥꯁꯤꯟꯅꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯃꯍꯥꯛꯀꯤ ꯅꯨꯡꯅꯥꯡꯕ ꯊꯃꯣꯏ ꯂꯩꯇꯥꯗꯕ ꯑꯃꯁꯨꯡ ꯈꯧꯔꯥꯡꯕꯅꯆꯤꯡꯕ ꯑꯁꯤ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯀ ꯅꯛꯅꯅ ꯂꯩꯕ ꯅꯨꯄꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤꯒꯤ ꯃꯅꯤꯜ ꯐꯪꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯎꯃꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯐꯤꯁꯥ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯏꯕ ꯈꯔꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯨꯅꯤꯁꯀꯤ ꯃꯆꯥꯅꯨꯄꯤ ꯅꯐꯤꯁꯥ ꯍꯥꯏꯅꯁꯨ ꯏ ꯃꯁꯤꯒꯤ ꯃꯃꯤꯡ ꯑꯅꯤ ꯑꯁꯤ ꯑꯃꯈꯛꯇꯅꯤ ꯃꯨꯅꯤꯁ ꯅꯐꯤꯁꯥꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯎꯃꯌꯥꯅ ꯃꯨꯅꯤꯁꯀꯤ ꯃꯃꯥꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯐꯤꯁꯥꯅ ꯈꯗꯤꯖꯥꯗ ꯍꯥꯏꯔꯝꯃꯤ ꯈꯗꯤꯖꯥ ꯑꯃꯤꯟꯒ ꯅꯪꯒ ꯅꯤꯀꯥ ꯇꯧꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ ꯈꯗꯤꯖꯥꯅ ꯈꯨꯝꯂꯝꯃꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯥꯒꯗꯧꯔꯤꯕꯅꯣ ꯅꯐꯤꯁꯥꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯥꯔꯦ ꯈꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯑꯣ ꯅꯐꯤꯁꯥ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯅꯇꯣꯝꯇ ꯂꯩꯕ ꯄꯨꯟꯁꯤ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯄꯥꯟꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯂꯩꯔꯤꯕ ꯅꯐꯤꯁꯥꯅ ꯑꯃꯨꯛꯀ ꯍꯥꯏ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯩꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯜ ꯂꯩꯕꯤ ꯑꯃꯁꯨꯡ ꯃꯁꯛꯁꯨ ꯐꯖꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒ ꯌꯨꯝꯕꯥꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯕꯗꯤ ꯀꯔꯝ ꯇꯧꯕ ꯅꯪ ꯌꯥꯗꯦꯗꯤ ꯍꯥꯏꯔꯣꯏꯀꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯒꯤ ꯃꯥꯏꯀꯩꯗꯅꯣ ꯅꯐꯤꯁꯥꯅ ꯍꯥꯏꯔꯛꯏ ꯈꯗꯤꯖꯥ ꯃꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ ꯑꯐꯕ ꯊꯕꯛꯇ ꯊꯦꯡꯊꯕ ꯍꯧꯅꯗꯦ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤꯕ ꯃꯈꯩ ꯐꯒꯅꯤ ꯈꯗꯤꯖꯥꯒꯤ ꯍꯧꯅ ꯂꯣꯟꯆꯠꯇ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯇꯥꯈꯤꯕ ꯑꯗꯨꯃꯛ ꯎꯕ ꯐꯪꯉꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯇꯍꯔꯥ ꯍꯥꯏꯅ ꯀꯧꯅꯩ ꯃꯍꯥꯛꯄꯨ ꯑꯩꯅ ꯇꯍꯔꯥ ꯑꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯅꯤꯀꯥ ꯃꯁꯤꯗꯤ ꯑꯩꯅ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯦ ꯃꯔꯝꯗꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯈꯤꯗꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯃꯅ ꯑꯩꯒꯤ ꯑꯆꯤꯛꯄ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯅꯐꯤꯁꯥꯅ ꯃꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯅꯍꯥꯛ ꯃꯁꯤꯒꯤ ꯋꯥꯕꯤꯔꯨꯅꯨ ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯎꯆꯦꯛ ꯑꯁꯤ ꯅꯪꯒꯤ ꯂꯩꯀꯣꯜꯗ ꯄꯨꯔꯛꯄꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯕꯨ ꯇꯥꯂꯤꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ ꯑꯕꯨ ꯇꯥꯂꯤꯕꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯏꯗꯕ ꯉꯥꯡꯕꯗꯤ ꯇꯥꯈꯤꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯗꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯑꯕꯨ ꯇꯥꯂꯤꯕꯅ ꯍꯥꯏꯔꯛꯏ ꯑꯉꯛꯄꯅꯤ ꯈꯗꯤꯖꯥ ꯀꯨꯔꯦꯁꯀꯤ ꯏꯖꯠ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯜ ꯆꯥꯡ ꯌꯥꯝꯅ ꯂꯩꯕꯤ ꯑꯃꯁꯨꯡ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯕ ꯀꯨꯔꯦꯁꯤ ꯀꯌꯥꯕꯨ ꯏꯟꯊꯣꯛꯂꯝꯂꯕ ꯑꯗꯨꯒ ꯅꯪꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯃꯁꯤꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯃꯁꯤꯗ ꯌꯥꯝꯅ ꯉꯛꯐꯝꯁꯨ ꯊꯣꯛꯇꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯅꯥ ꯆꯥꯟꯗꯤꯗꯤ ꯂꯩꯖꯗ꯭ꯔꯒꯁꯨ ꯅꯪ ꯅꯁꯥꯃꯛ ꯇꯥꯡꯂꯕ ꯍꯤꯔꯥ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯜ ꯆꯥꯡꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯆꯆꯥ ꯑꯩ ꯃꯥꯜ ꯆꯥꯡꯁꯨ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯩꯇꯕꯒꯤꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯕꯨ ꯇꯥꯂꯤꯕꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯈꯗꯤꯖꯥꯒꯤ ꯆꯆꯥ ꯎꯃꯔ ꯕꯤꯟ ꯑꯁꯗꯀꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯃꯍꯥꯛꯀꯤ ꯚꯥꯏ ꯎꯃꯔ ꯕꯤꯟ ꯈꯥꯂꯤꯗ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯗꯤꯖꯥꯒꯤꯗꯃꯛꯇ ꯅꯤꯀꯥꯒꯤ ꯄꯥꯎ ꯄꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯆꯆꯥꯗ ꯄꯥꯎ ꯄꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯌꯥꯔꯝꯃꯤ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯂꯝꯃꯤ
नुमित अदु लाकपदा खानदानगी मरुइबा मी खुदिमक खदीजागी युमदा पुलम्मी अबू तालिबना निकागी खुतबा सोलमी खुतबा यामना फजरमी मसिदगी खंबा ngami मदुदी माकी अहल लमनसिंग मागी थाकपु वांगना खनबा अमदी नुंसीबा असिनी हम अमसुंग सनागी मतुंगदा हारई मसी आइगी इनाव अब्दुल्लागी मचा नुपानी महाकुंबा पाखंग अमा ngasi फावबदा कुरेस्ता यावखिद्री मसी अचुम्बनी माकी सेल थुम लेजदे अदुबो मालचांग हाइबसितबु लाई चटखी मसीदे ममी अमगुमनी मोहम्मद सल्लल्लाहु अलैहि वसल्लम आइगी ख्वाइदिगी नुक्सीजबनी मसी नकोई खुदिंग मन खंगी माक असी खालिद की मचा नुपी खदीजागा निका तौबा पामी अदुगा आइगी मालदगी उतकुन महर कचरी असुम तौदुना यामना फजबा मोंग ओरमी अदुगा लोइनाना कुरेस्की निंगोल कुरेस्की आमीन की युमदा लाकलमी मसीगी मता मसीदा मोहम्मद सल्लल्लाहु अलैहि वसल्लम की चही कुनमंगागा था अनीगा नुमित तरानी ओइखी अदुगा बीबी खदीजागी चहीना कुनिपान ओइखी अतोपा अईबसिंगी मतुंगिना मता मसीदा खदीजागी चही निपुनी हाइरी